Pandemic Covid-19 Manipur election ngamoida woman mawungamada hausi Sanduruk libasi lenga kitchen taurang soy badagira natraga miyamna thausa dabadagira natraga hariba maram animak asinara haibagi matangda Catherine Prem Sandagi akanaba Voxpop Manipur hausi local transmission kayama hingalagli basigi matangda Ekoi miyam na section wat pagira na tragana lengak na thawai da pagira hai pagira masigi matang da ngasi Sunday Voxpop ta Imphal manungi tuan mafam singa leiba miyam na wari sarkanda ekoi na kai pungtor pagi hai basi maruina lengak na section wat pa aduga miyam na wakal ta da badagi social distancing nak ta ba physical distancing maintain tau da ba amadi mask up ta ba naksan na ba function na ba kaya asidagi asigum na ba local transmission ase sandorak pani habi wafam thangali hiram masigi matangda miyam na pungor kusing adu punna taminasi ayi wakhalani miyam gi shu asobasu lei aduga lenga ki asobasu lei lenga ki chekin thawran khara wat padagi ne shu haininge kagino da quarantine center da akoi anaba se amadagi amada longnarakpa adai asigumba si shu chekin ba wat padagi ne khanli aduga aduda laiba miyoi gai duna shu phajana magi rules to follow tawdra haibani masi je anima gyan tade government gi side to moina ji torba content torba se yam so asobe yawadi miyam jo ba yam tade jinda gaktani haijeri se to thabak unade amada pangthokte khoi government na su soibam laire aduga khoi miyam na su bhap tadaba ama laire haina na ima gi wakhanda dis ana khanjai ju thausa de sarkar ju thausa da bagini bo Manipur ki praja singi akoi negligence amadi awareness what na oigani khale praja amadi government yauna moina SOP guidelines sing do follow tau dabini haidni akoina kaigumba SOP sing government na fongi ba akoina phajana ningthina SOP do follow tau bata di nasi local transmission la iba yam kiningai oina complete lockdown ga thamjala ibasi thamningai oide na thamningi mengi section wa wale haurok padagi adaga community transmission la isidi akoi machen ju bhap ta da bain koi ge government na pbr rule khaje praja sing jina gyan tana follow tobiragadi koi si community spread se sidai ju karam kai de kanbang ngani haina ju thajai akoi isa na section jagada bani isa na section dradi sidi sum kenkalakani haiba sidi haijani government chu section da rang ki bachana la khat piraga isa na ke kari gum khara da ngangna raga gyan ta hanbasina akoi ge kokno ma pa upai oini mayamna masopi ba sectional legi pam government gi ju SOP fongi de hai adu SOP follow tawya tawdri adu ko gyan men tadre adu praja gi damak ju fongi mas upaga ka them phamba yaw yengbiyo aduna si yaringai di SOP je follow tawna ba both government amadi praja sing da ai apin tawsani critical situation am lai je koi government gi soiba amna so soiba ma lai khibra habase agi mota lai je government pbr rule follow tobiji duga isa ju gyan tana leminasi hain government gi side su adagi miyam gi kan praja gi side su masi animak se chamana na khusan na chala kanda masi je ba masi je ko leina gi sandoi na ina khallu government gi mai kai de shu hena chekin thawrang lohanjani ni aduga praja miyam da shu hena sida khalta ba tangai phati